Iramdam Manipur matam amada marang kaina phanglamba amadi meeyamna pamna chanariba yongchak pambising ngasidi nongmagi sitharakli hiram masigi matangda Manipur leingaki makhada leiriba agriculture department na hairiba yongchak pambising asi matau kramna hingan sige haibagi pambai amata paikhatpa thengnadri amaromda yongchak kharadi Manipurgi arapa chingdagi puthoktuna yoli adubu masina mafung fana phanganbadi ngamdri Indo-Myanmar border town Morega yumthang nana leiriba Myanmar International Market ama oiriba namphallondadi hairiba yongchak asi Manipurgi meeyamna pamna chai khangbana marang kaina chahi kayadagi kaithel asida mapai lepa leitana chahi khudingi puthokli hairiba yongchak asi Myanmar tamu town dagi khar lapthokna khundaba mafam ayambadagi puthoraktuna namphallong kaithel asida yolibani kaithel asidagi lalonbi singna puthoraklaga more kaithel amadi lamdam asigi tongan mafam singda yonari yongchak asi more dasu yamna palami adubu haukiba chahi taragi matam asida yongchak panbagi chang hantarakle maram aduna Myanmar dagi puthoklaga lalonbagi thabak chathari haina more da lairiba lalonbi imaibel singna phongdorakle Barma tegi loga se more da puba se yamna tumba natte patara kai kilo barma de lawe Manipur de la hau Manipur di hawe kaya hau da barma tegi mafani na so yam hawe ba hairiba yongchak sing asi Myanmaris singna Manipurgi miyoi singna pamna chai khangbana yoningba mamalda yolabasu mamalna atyapangna wanglabasu yamna pamna leinari amaromda yongchak pambi sing thabana atenba matamda sel onthokpa yai khangbadagi Myanmaris singna tik thaba lepkhre cheirak asida laktiba wahangdi yongchak su chadwa Myanmaris singna yongchak thaba haukhrabasu lamdam asida yelhongaidagi chanaduna laklaba yongchak sitharakpada mari leinaba loisangna karigumba thabak amata paikhatana leibagum tawri masina tungi mirolna yongchak asi Myanmargi pothokni haina laukhinabagi achauba maram amasu oiri ngasidi khwairamban kaithel Myanmar dagi pusillakba yongchakna lamdam asida phangjaba yongchak uba phangkhidre haukiba matam khargi mamangda leingaki loisangna yongchak pambi sing hida kapagi thabak paikhatlamba adusu ngasi lepkhre maram aduna leingaki maikaidagi tung koina chatpa yaba thabak thorang sing paikhatpagi tangai fadaba kaya adu yengduna hiram asigi matangda mideng changbagi tangai fadaba kaya ama leiri Ina palu makai manung dani, audit lagi bagi yang miam, yongchak si mapai tidur kaya, guna pai riba sida gini aku nak putola kan boleh tahu nak phanglamba si, aduh Manipur tadi aku yongchak iron bah hebasi, indigenous food am oiriba su, ngasidi yongchak alhamdulillah yongchak mutsillakli masih matangga, lagi riba agriculture department nasu, kari guna hiram mangta paket bagi mami putri. Cameraman mengang galoina na paudam zero permanent namang stabam nampala.